ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯂꯩꯔꯝꯂꯕ ꯀꯨꯝꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤ꯫ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯁꯥꯗꯨꯅ ꯍꯤꯌꯥꯡ ꯇꯥꯟꯅꯕꯒꯤ ꯋꯥꯔꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯥꯜꯂꯕ ꯃꯇꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯇꯝꯗꯨ ꯊꯧꯋꯥꯟ ꯊꯥꯕ ꯅꯤꯡꯊꯧꯅ ꯂꯩꯄꯥꯛ ꯆꯨꯞꯂꯤ ꯄꯥꯏꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯂꯩꯄꯥꯛ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯥꯟ ꯇꯧꯗꯨꯅ ꯆꯥꯡꯌꯦꯡꯅꯕ, ꯂꯥꯟ ꯁꯣꯛꯅꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯅꯠꯇꯕꯤꯗ ꯍꯤꯌꯥꯡ ꯍꯤꯔꯦꯜꯒꯤ ꯂꯝꯕꯥ ꯑꯣꯏꯅ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯩꯄꯥꯛ ꯑꯃꯒ ꯑꯃꯒ ꯍꯤꯌꯥꯡ ꯇꯥꯟꯅꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯧꯋꯥꯟ ꯊꯥꯕ ꯅꯤꯡꯊꯧꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤ ꯏꯁꯤꯡ ꯏꯆꯥꯎ ꯅꯪꯂꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯋꯥ ꯇꯨꯔꯩ ꯆꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯆꯨꯕ ꯂꯦꯞꯂꯝꯗꯦ, ꯇꯥꯗꯨꯅꯇ ꯃꯔꯩꯔꯝꯃꯤ꯫ ꯑꯍꯤꯡ 7-9 ꯁꯨꯔꯦ ꯂꯦꯞꯇꯅ ꯇꯥꯔꯛꯂꯤꯕ ꯑꯁꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯠ ꯇꯨꯔꯦꯜ ꯈꯣꯡ ꯑꯃꯗꯤ ꯏꯁꯤꯡ ꯇꯨꯡꯕ ꯃꯐꯝꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯏꯔꯦꯞ ꯍꯦꯟꯒꯠꯂꯛꯇꯨꯅ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯃꯌꯥꯝ ꯑꯗꯨ ꯏꯁꯤꯡ ꯏꯆꯥꯎ ꯅꯪꯗꯨꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯍꯟꯗꯛꯀꯤꯁꯤꯗꯤ? ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯁꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯑꯩꯗꯤ꯫ ꯈꯪꯗ꯭ꯔꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯎꯔꯔꯦ꯫ ꯏꯁꯤꯡ ꯑꯁꯦ ꯐꯅ ꯆꯥꯎꯔꯦ." ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯗꯥꯗꯥ, ꯑꯋꯥꯡꯂꯣꯝꯒꯤ ꯇꯨꯔꯦꯜꯒꯤ ꯄꯜꯗꯣ ꯅꯤꯡꯈꯥꯏꯗꯨꯅ ꯏꯁꯤꯡ ꯍꯥꯏꯊꯔꯛꯂꯦ ꯍꯥꯏꯅꯦ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯇꯨꯔꯦꯜ ꯃꯔꯤꯜ ꯄꯣꯛꯈꯥꯏꯔꯦ, ꯏꯃꯥꯏ ꯋꯥꯡꯅ ꯆꯦꯜꯂꯦ." ꯑꯗꯨꯅꯤꯅꯦ ꯂꯨꯔꯤꯕꯁꯦ꯫ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯀꯅꯥꯒꯤ ꯌꯨꯝ ꯀꯩ ꯂꯣꯏꯅ ꯇꯥꯎꯊꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯂꯥꯏꯔꯕꯁꯤꯡꯅ ꯇꯥꯕ ꯈꯨꯟꯗꯥꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯅꯒꯅꯤ? ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏ꯫ ꯅꯣꯡꯁꯤꯁꯨ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯆꯌꯣꯜ ꯑꯃꯗꯤ ꯍꯦꯜꯂꯦ ꯅꯣꯡꯁꯤꯅ ꯆꯨꯔꯛꯂꯤꯕꯁꯦ꯫ ꯍꯥꯡꯕ ꯀꯧꯕꯁꯨ ꯂꯩꯇꯦ꯫ ꯍꯥꯡꯈ꯭ꯔꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯒꯗꯧꯕꯅꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯨꯝꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕ ꯖꯥꯠꯂ? ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯅꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯃꯤꯌꯥꯝ ꯄꯨꯝꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯕ, ꯌꯨꯝ ꯀꯩ ꯇꯦꯛꯄ, ꯃꯥꯡꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯅꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯅ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯇꯨꯡꯒꯤ ꯄꯣꯔꯝꯕꯨ ꯎꯕ, ꯈꯪꯕ, ꯌꯥꯠꯄ ꯉꯝꯕ ꯃꯥꯏꯆꯧ ꯂꯥꯏꯔꯦꯟꯖꯥꯕꯨ ꯎꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯨ ꯑꯣꯏꯔꯤꯕ, ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯁꯤꯒꯦ? ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯅꯪꯍꯜꯂꯔꯤ꯫ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯀꯔꯤ ꯊꯧꯁꯤꯜꯕꯨ ꯄꯥꯏꯈꯠꯁꯤꯒꯦ?" ꯂꯩꯔꯦꯟꯖꯥꯎꯅ ꯈꯨꯝꯂꯛꯏ, "ꯅꯣꯡꯁꯦ ꯅꯨꯃꯤꯠ 2-3 ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯁꯣꯏꯗꯅ ꯍꯥꯡꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯏꯃꯥꯏ ꯑꯁꯤꯗꯤ ꯄꯥꯛ ꯍꯦꯛꯇ ꯃꯌꯦꯡ ꯇꯥꯈꯤꯔꯣꯏ꯫ ꯏꯁꯤꯡ ꯏꯃꯥꯏ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯨꯝꯈꯤꯕꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔꯗꯤ ꯈꯨꯟꯗꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯍꯜꯂꯁꯤ꯫ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛ ꯑꯁꯤꯗ ꯆꯤꯡꯊꯛꯇꯝꯅ ꯆꯠꯀꯅꯤ? ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯔꯤꯗ." ꯂꯩꯔꯦꯟꯖꯥꯎꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯥꯎꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯕꯗꯤ ꯃꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯝꯕꯩ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯁꯛꯅꯗꯤ ꯇꯧꯍꯟꯕ ꯌꯥꯒꯅꯤ?" ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯄꯥꯛꯂꯕ ꯏꯆꯥꯎ ꯏꯄꯥꯛ ꯑꯗꯨꯗ ꯌꯨꯝꯗ ꯈꯟꯕ ꯎꯄꯥꯛ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯦꯟꯖꯥꯎꯅ ꯍꯥꯏꯔꯛꯏ, "ꯎꯄꯥꯛ ꯑꯁꯤꯅ ꯇꯥꯎꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯅ ꯎꯄꯥꯛ ꯑꯃ ꯁꯥꯔꯒ ꯅꯥꯀꯜ ꯑꯁꯤꯗ ꯋꯥꯡꯈꯠꯍꯜꯂꯒ ꯇꯣꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤ." ꯑꯁꯨꯝꯅ ꯈꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯗꯛ ꯑꯗꯨꯗ ꯎꯄꯥꯛ ꯑꯃꯅ ꯃꯅꯤꯡ ꯃꯃꯥꯡ ꯇꯨꯝꯍꯜꯂꯒ ꯅꯥꯀꯜ ꯑꯅꯤꯗꯅ ꯋꯥꯡꯂꯞ ꯈꯥꯖꯤꯟꯗꯨꯅ ꯇꯥꯎꯅꯅꯕ ꯑꯃ ꯁꯦꯝꯂꯝꯃꯤ꯫ "ꯏꯄꯨ, ꯑꯩꯈꯣꯏꯅ ꯁꯥꯔꯤꯕꯁꯦ ꯏꯁꯤꯡꯗ ꯇꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤ." ꯃꯈꯣꯏꯅ ꯎꯅ ꯁꯥꯔꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯄꯨꯊꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗ ꯎꯄꯥꯛ ꯑꯗꯨ ꯇꯥꯎꯔꯝꯃꯤ꯫ ꯑꯃꯨꯛ ꯃꯤ ꯇꯣꯡꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯃꯗꯨꯁꯨ ꯇꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯤꯡ ꯍꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯑꯇꯥꯎꯕ ꯍꯤ ꯑꯗꯨꯕꯨ ꯍꯣꯟꯗꯨꯅ ꯆꯠꯄ ꯌꯥꯅꯅꯕ ꯍꯣꯟꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯕꯨꯅ ꯅꯧ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫
Hi adu tongduna miyamdu amamamta oina paklaba ipak adubu lanthokduna chatnarami. Asumna tawrabada hi amadagi ama mathang sarami. Khunja miyam adu mathwai hingnanaba haiduna hi aduda tongduna nawadubu honduna ipak irel iyai aduda honduna chatnarami. Hi honba adubu panthungpham yauba tanarami. Hi lamjel tawduna makhoising adu hi dukanna yangna honarami. Tumliba ningthau mahakki manglan adubu sanathong aduda kokok thilakliba aduna thukairami. Thongda thilakpagi khonjel aduda thawan thaba mahak mikap thoraklami. Mapu mabu khurumladuna makhong leipak tarai. Haugatuna thong adubu hangtoklami thong mamang aduda manai nupa amana leptuna leirami. Manai nupa aduna ningthaubu yengduna hairai. Iningthau sanai bungo ipu hallenglakli. Iningthauga unaningba male phampham kada phamhanduna thamlambani amukta thopiro. Ipubo hoi ai thoraklagi. Ipugi chananaba khara thaurang to. Ngaihaki matungni konung aduda ipu lakpa oiriba ahal nupa aduga thawan thaba ningthauga wari sanarami. Ipuna hairai. Ningthem matam asi hiyang tanagadabagi thabum adu yausilakli. Chayol kharagi matungdadi thangnaba leipaksinga hiyang hirel soidana tanaragani. Chahi khudingi hiyang amadi sillido. Aduna handakisu hi phajaba ama sananaba semba horasi haige haiduna laklibanine. Thawan thabana amuk hairai. Ipo nasu aigi ngarangi manglancha adudasu higa mari leinaba mangama manglami. Mangdo onthokpagi masakni. Isingi chawnangduna miyam pumba awaba kaya mayoknarami. Kona thangda atawbu hi ama saduna miyamgi punsina saphagadaba mafam amada lanjenaki. Hiyang tanabagi thabum asi yausilakpa asina maram oiraga nasu aigi manglanda thaurang tawba haunanaba uhanba soidana oiramgani. Maduna hiyang magi lili wahawni. Haujikti hi saba haibase leibak khudingda marang kaina leirido. Yumthangnaba leipak kayagidi makhoi hi semba haugadore haiba pause napu aina taredo. Wanglin matam leiringai aikhoisu semba saba haurasi. Ipuna takpiba matung inna hi semnanaba thaurang haurasi. Aduda aina tabadadi u amane hekta hi semba yade haina tai. Karamba una semnaga afaba hi oigani. Madugisu mathakta lebak atai singa changinnagadaba oibanina achamba hidi oihaningde. Hiyang hirel athoiba oiba ngamgadaba hibu pamjaina sunadi. Mamangi kumsing kumja kayada aikhoigi hina makok taba sungam ngamkhidaba. Higi lamjel tapkhiba atai leipaksingi mamangda maithiba haibado nangkhibani. Handakki matang asidadi achauba hi saduna aikhoina athoiba haibado oidaba yadabani. Panjal poduna laklibase chahi yamle. Handakki matang asidi amuktang phugatpa ngambra yenglase. Adudi ipuna akhanga hisinga tanaduna hi sagadaba u adugi masak mawong adubu khangdokpiraklo. Aduga paudo nasu aingonda amu haibiro. Konungda leiba pakhang naha makai thaduna u adubu hekta yalhan jarurage. Phare aisu wakhal munna khanduna kari karam tawsige haibado yenglaklage. Aduga akhanga hisingasu thuna tanaraklage. Nini humni asida pau amuk hodokpa laklage. Ai amuk chatlage ko. Ipu lakpa asina handak pangthokadawriba hiyang tanaba asida makhoina athoiba haibado oihanninglami. Aduna karam tawsige haiduna wana hotnarami. Ipu lakpana konung aduda leiba hi yamna saba haiba misak aduga wari sanarami. Hi sibu karamba una sabana masasi yanggadabagi. Handak hiyang hirel tanaba asigi sananaba thaurang haurabanida. Higi masakna karambana phagani. Ipo chumnagi hidi u ama hektana saba yaido. Adubu laitingi thauramna sijinagadaba hi oirabadi akhanaba una sanai. Mamangna sakiba higi udo jingyada panghauda hauba u oiramale. Masinane lamjel lumduna mamai thangauribado. Handakti hi sabagi thawgala dubu aingonda sinabiba tarabadi. Aina phajana sem sajage. Higi masak takjage. Handaki sidi ibungoda soidana thabak ase
ꯁꯤꯟꯅꯔꯒꯗꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯁꯨ꯫ ꯏꯕꯨꯡꯉꯣ, ꯎ ꯑꯗꯨꯕꯨ ꯀꯔꯝꯕ ꯑꯣꯏꯅ ꯇꯧꯒꯅꯤ? ꯏꯄꯣ, ꯑꯩꯅ ꯈꯪꯖꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯩ꯫ ꯋꯥꯔꯤ ꯑꯁꯤꯗ ꯎ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯃꯁꯛ ꯃꯑꯣꯡꯁꯨ ꯌꯥꯎꯔꯤ꯫ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯦ ꯑꯃꯨꯛꯇ ꯂꯤꯖꯔꯛꯀꯦ, ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯈꯪꯍꯧꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯗꯨꯕꯨ ꯂꯤꯔꯛꯏ꯫ ꯍꯩꯌꯦꯆꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯥꯌꯥꯝꯁꯤꯡꯅ ꯑꯃꯝꯕꯗ ꯊꯧꯗꯥꯗꯨꯅ ꯑꯉꯥꯟꯕꯗ ꯋꯥꯌꯦꯜꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯂꯣꯏꯕꯤ ꯆꯤꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯗꯨꯕꯨ ꯆꯤꯡꯖꯦꯜ ꯅꯔꯥꯜ ꯆꯤꯡ ꯍꯥꯏꯅ ꯀꯣꯂꯣꯏꯅꯩ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯝꯕꯦꯜ ꯋꯥꯡꯊꯣꯏꯕ ꯈꯔ ꯆꯒꯨꯡꯅꯅ ꯍꯧꯏ꯫ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯥꯏ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯣꯟꯈꯤꯕ ꯎ ꯑꯃꯈꯛ ꯃꯐꯝ ꯑꯗꯨꯗ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯝꯕꯦꯜ ꯃꯥꯗꯨ ꯋꯥꯡꯊꯣꯏꯔꯝꯃꯤ, ꯋꯥꯡꯅ ꯊꯣꯏꯅ ꯍꯧꯔꯝꯃꯤ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯅꯤ꯫ ꯇꯥꯏꯕꯪ ꯂꯥꯡꯒꯣꯜ ꯎꯄꯥꯜꯅꯤ, ꯀꯣꯂꯣꯏ ꯃꯥꯅ ꯎꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯏꯗꯣ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯂꯥꯏ ꯈꯔꯅ ꯅꯨꯡꯁꯤꯠ ꯃꯄꯩ ꯑꯣꯟꯗꯨꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯀꯌా ꯁꯤꯠꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯏ ꯈꯔꯅ ꯅꯣꯡꯂꯤꯛ ꯑꯣꯟꯗꯨꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡ ꯆꯨꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯃꯔꯛꯇꯒꯤ ꯂꯩꯀꯣꯏꯕ ꯀꯧꯕ ꯂꯥꯏ ꯑꯃꯈꯛꯅ ꯀꯔꯤ ꯄꯥꯝꯕꯩ ꯇꯧꯔꯒ ꯑꯆꯧꯕ ꯏꯆꯥꯎ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄꯅ ꯆꯤꯡꯖꯦꯜ ꯅꯥꯔꯤꯜ ꯆꯤꯡꯅꯨꯡꯗ ꯍꯧꯕ ꯑꯆꯧꯕ ꯑꯋꯥꯡꯕ ꯎꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯍꯤ ꯑꯃ ꯁꯥꯔꯝꯃꯤ꯫ ꯍꯤ ꯑꯗꯨꯕꯨ ꯁꯥꯗꯨꯅ ꯏꯆꯥꯎ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯇꯩ ꯂꯥꯏ ꯈꯔꯅꯁꯨ ꯑꯇꯣꯞꯄ ꯎꯅ ꯍꯤ ꯁꯥꯗꯨꯅ ꯂꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯟꯕ ꯉꯝꯂꯝꯗꯦ꯫ ꯏꯄꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯏꯔꯥꯛꯅꯗꯨꯅ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯥꯌꯥꯝꯁꯤꯡ ꯑꯇꯩꯅ ꯂꯣꯏꯅ ꯁꯤꯔꯒ ꯂꯩꯀꯣꯏꯕ ꯃꯍꯥꯛ ꯃꯊꯟꯇ ꯍꯤꯡꯍꯧꯈꯤ꯫ ꯑꯗꯨ ꯀꯧꯕ ꯅꯣꯡꯗꯒꯤ ꯄꯥꯃꯦꯜ ꯋꯥꯡꯊꯣꯏꯕ ꯃꯥꯕꯨ ꯑꯆꯝꯕ ꯎ ꯅꯠꯇꯦ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯤ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯗꯨꯕꯨ ꯂꯤꯔꯝꯃꯤ꯫ ꯏꯄꯨ ꯂꯥꯛꯄꯗꯨ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯤ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯗ ꯄꯟꯈꯤꯕ ꯆꯤꯡꯖꯦꯜ ꯅꯔꯥꯜ ꯆꯤꯡ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯦ ꯍꯧꯖꯤꯛꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯣꯏꯔꯩ ꯃꯥꯏꯀꯩ ꯑꯋꯥꯡ ꯆꯤꯊꯦꯛꯇꯝꯅ ꯍꯥꯏꯒꯠꯂꯒ ꯑꯋꯥꯡꯕ ꯄꯜꯂꯣꯅ ꯊꯠꯄ ꯆꯤꯡꯖꯥꯎ ꯑꯅꯤ ꯂꯩꯒꯅꯤ꯫ ꯆꯤꯡ ꯑꯅꯤꯗꯨ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯈꯥ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯆꯤꯡꯁꯥꯡ ꯑꯗꯨꯕꯨꯅꯤ ꯆꯤꯡꯖꯦꯜ ꯅꯔꯥꯜ ꯆꯤꯡ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯝꯕꯦꯜ ꯎꯅꯤꯡꯊꯧ ꯉꯥꯛꯇꯅ ꯍꯧꯕ ꯃꯐꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯕ ꯎ ꯑꯗꯨꯕꯨ ꯌꯥꯜꯂꯒ ꯍꯤ ꯁꯥꯔꯕꯗꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯦ꯫ ꯄꯥꯎ ꯑꯁꯤꯃꯛ ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯑꯃꯨꯛ ꯇꯝꯖꯔꯨꯔꯒꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯊꯥꯗꯨꯅ ꯎ ꯑꯗꯨꯕꯨ ꯌꯥꯜꯂꯨꯅꯕ ꯊꯧꯔꯥꯡꯖꯔꯒꯦ꯫ ꯎ ꯑꯗꯨꯕꯨ ꯍꯦꯛ ꯊꯨꯡꯂꯕꯗ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯄꯨꯖꯔꯛꯂꯒꯦ꯫ ꯎ ꯑꯗꯨꯕꯨ ꯂꯩꯔꯕꯗꯤ ꯁꯥꯕ ꯈꯣꯠꯄꯒꯤ ꯊꯧꯒꯥꯏ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯅ ꯇꯧꯕꯤꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯃꯁꯤꯗꯤ꯫ ꯅꯤꯡꯊꯧꯒꯤ ꯊꯧꯗꯥ ꯑꯣꯏꯕꯅꯤꯅ ꯑꯋꯥꯃꯜꯁꯨ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯃꯛ ꯐꯪꯒꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯄꯨ, ꯍꯟꯗꯛꯀꯤ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯁꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗꯒ ꯂꯥꯏ ꯇꯤꯟ ꯆꯦꯠꯅ ꯈꯨꯔꯨꯝꯒꯗꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯃꯗꯨꯅ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯈꯟꯅꯔꯁꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯄꯨ ꯂꯥꯛꯄꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯊꯋꯥꯟ ꯊꯥꯕ ꯅꯤꯡꯊꯧꯗ ꯍꯤ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯈꯪꯂꯕꯅꯤꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯧꯔꯁꯤꯗꯣ꯫ ꯃꯇꯝ ꯑꯁꯦ ꯃꯥꯡꯍꯜꯂꯒꯨꯝꯁꯤ꯫ ꯐꯔꯦ ꯄꯨ, ꯃꯤꯑꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯨꯅ ꯎ ꯑꯗꯨꯕꯨ ꯌꯥꯜꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯅꯕ ꯍꯥꯏꯔꯒꯦ꯫ ꯅꯨꯃꯤꯠ ꯃꯇꯝꯁꯨ ꯊꯥꯔꯒꯦ꯫ ꯃꯗꯨꯃ ꯅꯪꯅ ꯊꯧꯁꯤꯜꯂꯣ꯫ ꯍꯌꯦꯡ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ꯫ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯄꯨ ꯂꯥꯛꯄꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯋꯥꯟ ꯊꯥꯕ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯨꯄꯥ 10 ꯀꯧꯈꯠꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯃꯈꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯄꯜꯂꯕꯗ ꯂꯩꯁꯦꯝꯕ, ꯂꯨꯋꯥꯡꯁꯅꯥ, ꯄꯣꯏꯔꯩꯉꯥꯟꯕ ꯑꯃꯗꯤ ꯂꯝꯖꯤꯡꯕ ꯑꯁꯤꯅꯤ꯫ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯀꯧꯈꯠꯂꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ, ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯑꯆꯧꯕ ꯎꯅꯤꯡꯊꯧ ꯎ ꯑꯃ ꯌꯥꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯊꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯝ ꯄꯤꯔꯒꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯈꯣꯏꯅ
ꯉꯝꯅꯅꯕ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯎ ꯌꯥꯟꯕꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯅ ꯅꯈꯣꯏꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯄꯤꯒꯅꯤ꯫ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯄꯨꯅꯅꯕ ꯄꯣꯠꯂꯝꯁꯤꯡ ꯉꯁꯤ ꯂꯣꯏꯅ ꯊꯧꯔꯥꯡꯂꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯉꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯆꯠꯆꯔꯣ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ 7ꯃꯛ ꯑꯁꯤ ꯂꯣꯏꯅ ꯄꯥꯈꯪ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯥꯅꯅꯕ ꯁꯦꯠꯅꯅꯕ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯊꯧꯔꯥꯡ ꯇꯧꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯃꯈꯣꯏ 10ꯗꯨ ꯄꯨꯂꯞꯅ ꯍꯧꯅꯗꯨꯅ ꯎ ꯌꯥꯟꯕ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯀꯣꯅꯨꯡꯒ ꯐꯅ ꯂꯥꯞꯅꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯆꯤꯊꯦꯛ ꯑꯗꯨꯗ ꯑꯋꯥꯡꯕ ꯆꯤꯡ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯁꯨ ꯁꯟ ꯃꯔꯨꯝꯒꯨꯝꯅ ꯋꯥꯡꯅ ꯆꯥꯎꯅ ꯂꯩꯔꯤ꯫ ꯂꯨꯋꯥꯡ ꯁꯅꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯥꯡꯗ ꯆꯤꯡ ꯑꯅꯤꯅ ꯐꯂꯣꯟꯅꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯤꯡ ꯑꯃꯁꯤꯗꯤ ꯂꯥꯟꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯍꯧꯔꯁꯤ꯫ ꯏꯇꯥꯎꯁꯥ, ꯋꯥꯔꯕꯁꯨ ꯑꯋꯥꯕꯗꯨ ꯈꯥꯡꯗꯨꯅ ꯈꯣꯡꯂꯩꯊꯨꯔꯣꯅꯦ꯫" ꯃꯍꯥꯛꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯤꯡ ꯑꯗꯨꯃ ꯃꯇꯣꯜ ꯇꯝꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯔꯛꯄꯗ ꯇꯝꯄꯥꯛ ꯂꯝꯗꯝꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯀꯌꯥ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯆꯤꯡ ꯑꯗꯨꯃꯗꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯋꯥꯡꯕ ꯆꯤꯡ ꯑꯗꯨꯅ ꯋꯥꯡꯅ ꯆꯥꯎꯅ ꯊꯠꯈꯤꯕꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯤꯡꯈꯣꯡ ꯇꯝꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯀꯨꯝꯊꯔꯛꯂꯕꯗꯤ ꯖꯔ ꯀꯨꯝꯊꯔꯛꯄꯅꯤꯅ ꯆꯤꯡꯈꯣꯡ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯇꯝꯗꯨ ꯃꯝꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯂꯝꯖꯤꯡꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯁꯤꯡ, ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯌꯥꯔꯦꯛꯂꯁꯤ꯫ ꯑꯍꯤꯡ ꯑꯃꯈꯛ ꯄꯟꯊꯨꯡꯕꯒꯤꯅꯤꯅ ꯈꯥꯡꯄꯣꯛ ꯑꯃ ꯁꯥꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯎꯈꯥ ꯋꯥꯈꯥ ꯑꯃꯍꯦꯛꯇꯗ ꯉꯥꯗꯨꯅ ꯇꯨꯝꯂꯁꯤ꯫ ꯆꯥꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯁꯤꯡꯁꯦ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯁꯤ꯫ ꯑꯗꯨꯒ ꯊꯛꯅꯅꯕ ꯏꯁꯤꯡꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤ꯫ ꯃꯈꯣꯏ 10ꯅ ꯈꯔ ꯈꯥꯏꯗꯣꯛꯅꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯣꯏꯔꯩꯉꯥꯟꯕꯅ ꯃꯇꯥꯎ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯃꯔꯣꯝꯗ ꯏꯁꯤꯡ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯃꯅꯨꯡ ꯈꯖꯤꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯄꯣꯏꯔꯩꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯁꯤꯡ, ꯂꯣꯛ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯑꯝꯇ ꯇꯥꯗꯦ, ꯂꯩꯕꯁꯨ ꯑꯃꯠꯇ ꯎꯗꯦ, ꯀꯝꯗꯧꯒꯅꯤ? ꯏꯇꯥꯎ ꯑꯇꯩꯁꯤꯡꯗꯨꯕꯨ ꯐꯪꯂꯕ ꯖꯥꯠꯂꯥ? ꯐꯪꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯇꯥꯅꯅꯕ ꯀꯟꯅ ꯂꯥꯎꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯥꯎꯔꯛꯇ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯃꯈꯣꯏꯁꯨ ꯀꯩꯁꯨ ꯐꯪꯉꯝꯈꯤꯔꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯈꯔꯒ ꯆꯪꯁꯤꯜꯂꯒ ꯊꯤꯈꯤꯁꯦ, ꯐꯪꯗ꯭ꯔꯒꯅ ꯑꯃꯨꯛ ꯊꯣꯛꯂꯁꯤ꯫" ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯆꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯝꯖꯤꯡꯕꯅ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯂꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯕꯗ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯁꯤꯒꯨꯝꯅ ꯂꯩꯁꯦꯝꯕ, ꯂꯨꯋꯥꯡ ꯁꯅꯥ ꯑꯃꯗꯤ ꯃꯇꯥꯎ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯗ ꯊꯤꯕꯁꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯄꯨꯡꯇꯥ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯈꯥꯏꯗꯣꯛꯅꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯇꯩ ꯏꯇꯥꯎꯁꯤꯡꯒꯁꯨ ꯊꯦꯡꯅꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯈꯣꯏꯗꯣ ꯃꯐꯝ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯝꯗꯧꯒꯅꯤ? ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯊꯤꯔꯨꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ?" "ꯍꯧꯖꯤꯛꯄꯨ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯊꯤꯔꯨꯗꯣꯏꯅꯣ? ꯎꯃꯪꯒ ꯑꯣꯏꯔꯦ, ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯅ ꯃꯝꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯃꯩꯈꯨ ꯀꯥꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯦ ꯃꯈꯣꯏꯗ ꯇꯥꯛꯂꯁꯤ꯫ ꯃꯁꯤꯅ ꯐꯔꯣꯏꯗ꯭ꯔꯥ?" "ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯆꯤꯡꯅꯤ꯫ ꯆꯤꯡꯅꯤꯅ ꯁꯥꯍꯤꯡꯖꯥꯕ ꯁꯥꯅ ꯄꯤꯛꯊꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯩꯖꯥꯎ ꯃꯉꯥꯜ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯎꯈ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ꯫ ꯃꯩꯗꯤ ꯍꯧꯔꯒꯨꯝꯁꯦ." "ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ꯫ ꯈꯣꯟꯖꯦꯜꯁꯦ ꯍꯧꯅ ꯍꯦꯛꯇ ꯂꯥꯎꯔꯒꯦ꯫ ꯑꯍꯤꯡꯅꯤꯅ ꯍꯧꯅ ꯇꯥꯕꯁꯨ ꯌꯥꯏ꯫ ꯍꯣꯏ, ꯐꯔꯦ, ꯂꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯇꯥꯎꯁꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯝꯇꯅ ꯇꯥꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯅ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯅꯤꯗꯨꯅꯁꯨ ꯀꯟꯅ ꯂꯥꯎꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯞꯄꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯃꯠꯇ ꯇꯥꯅꯔꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯏꯁꯤꯡ ꯊꯤꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯂꯝꯖꯤꯡꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯀꯧꯕꯁꯤꯗ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯦꯜꯂꯁꯤ꯫ ꯍꯌꯦꯡ ꯑꯉꯟꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯊꯤꯔꯁꯤ." "ꯍꯣꯏ, ꯐꯔꯦ ꯏꯇꯥꯎ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯏꯁꯤꯡꯗꯣ ꯍꯌꯦꯡ ꯊꯤꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯇꯨꯝꯕꯥ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯈꯖꯤꯛ ꯑꯁꯤꯅ ꯉꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯛꯂꯁꯤ." ꯀꯥꯡꯕꯨ ꯑꯍꯨꯝ ꯊꯣꯛꯂꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯍꯤꯡ ꯑꯗꯨꯝ ꯌꯥꯔꯦꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫
ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥꯁꯤꯡ ꯑꯗꯨ ꯋꯥꯔꯗꯨꯅ ꯄꯣꯞ ꯇꯥꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯨꯋꯥꯡ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯕꯠ ꯁꯝꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯂꯝꯖꯤꯡꯕ, ꯅꯪꯗꯤ ꯑꯍꯤꯡꯁꯤꯗ ꯆꯠꯇꯨꯅ ꯂꯩꯔꯕ꯭ꯔꯣ? ꯑꯃꯨꯛꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯇꯥꯎ ꯂꯝꯖꯤꯡꯕ ꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯉꯁꯥꯏ ꯊꯤꯕꯗ ꯊꯤꯕ ꯐꯪꯈꯤꯗꯕꯅꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ?" ꯐꯝꯂꯤꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯂꯝꯖꯤꯡꯕ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯅꯪꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯑꯇꯩ ꯏꯇꯥꯎꯁꯤꯡꯗꯨꯗꯤ ꯎꯗꯦꯅ, ꯃꯈꯣꯏꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯕꯒꯦ?" ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯖꯤꯡꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯂꯨꯋꯥꯡꯁꯅꯥ, ꯑꯩꯒ ꯏꯇꯥꯎ ꯑꯅꯤꯒ ꯆꯠꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯅꯤꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯊꯤꯕꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯊꯤꯔꯛꯄꯗ ꯑꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯤ." ꯋꯥꯐꯝ ꯑꯁꯤꯗ ꯂꯨꯋꯥꯡꯁꯅꯥꯗꯤ ꯊꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯏꯇꯥꯎ ꯑꯅꯤꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ? ꯑꯍꯤꯡ ꯑꯃꯝꯕꯁꯤꯗ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯊꯤꯒꯅꯤ? ꯏꯇꯥꯎ, ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯄꯪꯂꯥꯞ ꯂꯥꯞꯅ ꯆꯠꯂꯝꯈꯤꯔꯣꯏ, ꯑꯝꯇ ꯊꯤꯔꯨꯁꯦ." "ꯍꯥ, ꯍꯧꯖꯤꯛꯄꯣ? ꯅꯨꯃꯤꯗꯥꯡꯁꯤꯗ? ꯅꯥꯇꯩ ꯆꯥꯔꯣꯏꯗ ꯃꯗꯨ. ꯊꯤꯕ ꯇꯥꯔꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯊꯤꯔꯁꯦ." "ꯃꯗꯨ ꯌꯥꯗꯦ." ꯂꯝꯖꯤꯡꯕꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯂꯨꯋꯥꯡꯁꯅꯥꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ, ꯇꯨꯝꯂꯤꯕ ꯏꯇꯥꯎꯁꯤꯡ ꯑꯁꯤꯃꯁꯨ ꯍꯧꯗꯣꯛꯂꯒꯦ, ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯍꯦꯛꯇ ꯊꯤꯃꯤꯟꯅꯔꯨꯔꯁꯤ." "ꯃꯗꯨ ꯌꯥꯗꯦ. ꯃꯤ ꯌꯥꯝꯂꯒ ꯈꯨꯜꯂꯧ ꯄꯨꯜꯂꯧꯅꯅꯕꯅꯤ. ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯑꯅꯤꯇ ꯆꯠꯇꯨꯅ ꯑꯣꯏꯅ ꯊꯤꯔꯨꯔꯁꯤ." ꯀꯣꯟꯅ ꯊꯪꯗ ꯂꯨꯋꯥꯡꯁꯅꯥꯗꯣ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯂꯝꯖꯤꯡꯕꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯂꯝꯖꯤꯡꯕꯁꯨ ꯁꯨꯛꯂꯕ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯨꯋꯥꯡꯁꯅꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯨꯋꯥꯡꯁꯅꯥꯗꯣ ꯑꯀꯤꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯀꯌా ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯑꯝꯇ ꯉꯥꯏꯈꯣ. ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ?" "ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯗꯦ. ꯇꯨꯃꯤꯟꯅ ꯇꯨꯃꯤꯟꯅꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛ ꯑꯗꯨꯗ ꯍꯧꯕ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯋꯥꯡꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯎ ꯃꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯍꯜꯂꯁꯤ. ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ." ꯃꯍꯥꯛꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯅ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯗꯨꯗꯗꯤ ꯎ ꯃꯔꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯋꯥꯡꯁꯅꯥꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯁꯠ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏ ꯉꯥꯛꯇ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯂꯨꯋꯥꯡꯁꯅꯥꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯤꯍꯤꯡ ꯆꯥꯕ ꯊꯋꯥꯏꯅꯤ. ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯃꯁꯨ ꯉꯁꯤ ꯆꯥꯈ꯭ꯔꯦ. ꯅꯪꯒ 3 ꯁꯨꯔꯒꯅꯤ. ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯂꯣꯏꯅ ꯑꯣꯏꯔꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯗꯨꯅ ꯂꯨꯋꯥꯡꯁꯅꯥꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯤꯟꯖꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯂꯩꯁꯦꯝꯕꯅ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯇꯥꯎ ꯂꯨꯋꯥꯡꯁꯅꯥ ꯂꯩꯔꯝꯗꯕꯗꯨ ꯎꯔꯗꯨꯅ ꯃꯇꯥꯎꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ "ꯏꯇꯥꯎꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯩꯈꯣꯏꯅ ꯑꯗꯨ ꯀꯟꯅ ꯊꯤꯔꯤꯕꯁꯤꯐꯥꯎꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ. ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯊꯤꯒꯗꯣꯏꯁꯤꯕꯣ? ꯑꯩꯈꯣꯏꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ." ꯄꯟꯊꯨꯡꯐꯝ ꯑꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯔꯒ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯥꯎꯁꯤꯡ ꯑꯗꯨꯕꯨ ꯑꯣꯏꯅ ꯐꯪꯅꯅꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯄꯣꯏꯔꯦꯟꯉꯥꯟꯕ ꯍꯣꯏꯗꯁꯨ ꯃꯇꯥꯎ ꯑꯃ ꯋꯥꯠꯇꯨꯅ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯂꯝꯖꯤꯡꯕꯒꯤ ꯀꯥꯡꯕꯨꯗꯁꯨ ꯃꯇꯥꯎ ꯑꯃ ꯋꯥꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯍꯨꯝ ꯑꯁꯤꯅ ꯃꯥꯏꯀꯩ ꯃꯥꯏꯀꯩꯗꯒꯤ ꯊꯤꯅꯔꯛꯄ ꯑꯁꯤꯅ ꯀꯣꯟꯅ ꯊꯪꯗ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯄꯨꯂꯞ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯋꯥꯡꯁꯅꯥ ꯑꯃꯗꯤ ꯃꯇꯥꯎ ꯑꯅꯤ ꯋꯥꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯂꯝꯖꯤꯡꯕꯅ ꯍꯥꯏꯔꯛꯏ, "ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯂꯝꯃꯨꯛꯅꯗꯨꯅ ꯂꯝꯃꯥꯡꯅꯈꯤꯕ ꯑꯗꯨꯗ ꯑꯩꯈꯣই ꯀꯥꯡꯕꯨꯁꯦ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯇꯥꯟꯅꯔꯦ꯫ ꯃꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯏꯇꯥꯎ 3 ꯑꯃꯨꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ?" "ꯏꯇꯥꯎ, ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯕꯗ ꯐꯪꯕ ꯂꯩꯇ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯌꯧꯁꯤꯟꯈ꯭ꯔꯦ. ꯑꯩꯈꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯊꯤꯊꯈꯤꯁꯦ ꯍꯥꯏꯕ꯭ꯔꯅꯦ?"
ꯑꯩꯈꯣꯏꯗ ꯏꯅꯤꯡꯊꯧꯅ ꯄꯤꯔꯛꯂꯤꯕ ꯃꯇꯝꯁꯦ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯇꯅꯤ꯫ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 2 ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯟꯊꯣꯛꯄꯗꯤ ꯈꯛ ꯉꯝꯂꯣꯏ꯫ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅ ꯄꯟꯊꯨꯡꯐꯝꯗ ꯌꯧꯔꯒꯅꯤ꯫ ꯎ ꯌꯥꯜꯂꯒ ꯊꯣꯛꯂꯛꯄꯅ 4ꯅꯤ ꯁꯨꯈ꯭ꯔꯒꯅꯤ꯫ ꯅꯨꯃꯤꯠ 6ꯅꯤ ꯑꯗꯨꯗ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯑꯃꯨꯛ ꯍꯟꯕꯗꯣ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎꯁꯤꯡꯗꯣ ꯊꯤꯔꯔꯣꯏꯁꯦ꯫ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯂꯩꯖꯔꯝꯂꯁꯅꯤ꯫ ꯃꯈꯣꯏꯁꯨ ꯄꯟꯊꯨꯡꯐꯝꯗꯤ ꯈꯪꯕꯅꯤꯅꯅꯦ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯋꯥꯡꯕ ꯆꯤꯡ ꯑꯁꯦ ꯑꯃꯨꯛ ꯀꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯅꯤꯁꯨꯕ ꯆꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯥꯕ ꯍꯧꯔꯝꯃꯤ꯫ ꯆꯤꯡꯌꯥꯏ ꯌꯧꯕꯗ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯇꯣꯜ ꯐꯥꯎꯕ ꯌꯧꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯇꯣꯟ ꯌꯧꯅꯅꯕ ꯑꯃꯨꯛ ꯀꯥꯔꯝꯃꯤ꯫ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯃꯈꯣꯏ 8ꯇꯨ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯣꯏꯔꯩꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯁꯤꯡ, ꯅꯈꯣꯏ ꯀꯅꯥ ꯑꯃꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯊꯣꯛꯈꯤꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯏꯇꯥꯎ 3 ꯑꯃꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤꯀꯣ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯞꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯊꯦꯡꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤꯗ ꯆꯤꯡꯊꯛ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯅꯨꯄꯥ ꯑꯃꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯁꯤꯜꯂꯤꯕ ꯃꯈꯩ ꯁꯨꯝ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯇꯥꯎ ꯑꯃꯁꯨ ꯋꯥꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯐꯝꯁꯤꯗ ꯂꯥꯏꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯏꯇꯥꯎꯁꯤꯡ ꯑꯗꯨꯕꯨ ꯆꯦꯟꯗꯨꯅ ꯄꯨꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯝꯖꯤꯡꯕꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯈꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯆꯠꯈꯤꯁꯤ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯏꯌꯨꯝ ꯃꯥꯏꯀꯩꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕ꯭ꯔꯥ? ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦꯗꯤ꯫ ꯍꯦꯔꯥ, ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯜꯂꯒ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯑꯍꯛꯄ ꯆꯩꯔꯥꯛꯅꯤ ꯑꯗꯨꯁꯨ꯫ ꯆꯩꯔꯥꯛꯇꯨꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯆꯤꯡ ꯑꯁꯤꯃ ꯀꯨꯝꯊꯔꯒ ꯈꯔ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯆꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ꯫ ꯉꯁꯤ ꯑꯗꯨꯃꯛ ꯌꯧꯕ ꯌꯥꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏ 8ꯁꯨ ꯁꯨꯔꯤ, ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎꯁꯤꯡ, ꯃꯤꯠ ꯅꯥ ꯌꯥꯝꯅ ꯁꯤꯡꯉꯨꯀꯣ꯫ ꯅꯊꯟꯗ ꯀꯩꯗꯧꯅꯨꯡꯗ ꯆꯠꯊꯣꯛꯀꯅꯨ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯤꯡꯈꯣꯡ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ 8ꯇꯨ ꯆꯤꯡꯈꯣꯡ ꯇꯝꯅ ꯀꯨꯝꯊꯔꯛꯏ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯇꯥꯎ ꯂꯨꯋꯥꯡ ꯁꯅꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯅ ꯎꯔꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯅꯪꯗꯤ ꯁꯤꯗ ꯅꯊꯟꯇ? ꯑꯇꯩ ꯏꯇꯥꯎꯁꯤꯡꯗꯤ? ꯂꯨꯋꯥꯡ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯩ ꯏꯊꯟꯇꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯒꯦ? ꯑꯩꯈꯣꯏꯗꯤ ꯅꯪ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯕ ꯏꯇꯥꯎ ꯑꯃꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯕꯨ ꯊꯤꯔꯨꯔꯦ꯫ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯛꯂꯕ ꯃꯐꯝ ꯑꯃꯗ ꯑꯩꯍꯥꯛ ꯏꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯅꯈꯣꯏꯕꯨ ꯊꯤꯒꯗꯕꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ꯫ ꯋꯥꯃꯟꯈꯤꯗꯅ ꯃꯁꯤꯗ ꯐꯝꯂꯝꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯑꯇꯩ ꯏꯇꯥꯎꯁꯤꯡꯗꯨꯁꯨ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯖꯔꯝꯂꯁꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ 8ꯇꯨ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯂꯨꯋꯥꯡ ꯁꯅꯥꯅ ꯇꯨꯡ ꯏꯊꯪ ꯊꯪꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯄꯣꯏꯔꯩꯉꯥꯟꯕꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯇꯥꯎ ꯂꯨꯋꯥꯡ ꯁꯅꯥ ꯑꯃꯗꯤ ꯂꯝꯖꯤꯡꯕꯅ ꯂꯩꯔꯝꯗꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯦ, ꯏꯇꯥꯎ ꯂꯨꯋꯥꯡ ꯁꯅꯥꯒ ꯏꯇꯥꯎ ꯂꯝꯖꯤꯡꯕꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯥꯏ ꯂꯩꯍꯧꯔꯦ? ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯍꯧꯕꯗꯥꯏꯅꯦ? ꯍꯣꯏꯅꯦ ꯏꯇꯥꯎ, ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯂꯥꯛꯍꯧꯕꯅꯤ꯫ ꯑꯁ꯭ꯋꯥꯏꯗ ꯄꯟꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ꯫ ꯑꯃꯨꯛꯇ ꯍꯟꯗꯨꯅ ꯌꯦꯡꯈꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ 5ꯗꯨ ꯃꯅꯤꯡ ꯑꯃꯨꯛ ꯍꯟꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯗꯤ ꯎꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯏꯇꯥꯎ ꯂꯨꯋꯥꯡ ꯁꯅꯥ ꯑꯣꯏꯔꯝꯃꯣꯏ꯫ ꯐꯠꯇꯕ ꯂꯥꯏꯅ ꯏꯇꯥꯎ ꯂꯨꯋꯥꯡ ꯁꯅꯥ ꯁꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯏꯇꯥꯎ ꯂꯝꯖꯤꯡꯕꯕꯨꯁꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯟꯊꯕ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤꯃꯛ ꯎꯅꯤꯡꯊꯧ ꯍꯧꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯁꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯎ ꯑꯗꯨꯕꯨ ꯌꯥꯜꯂꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯊꯣꯛꯂꯛꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ 5ꯗꯨ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯆꯤꯡꯖꯦꯜ ꯅꯔꯥꯟ ꯆꯤꯡ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯤꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯈꯧꯇꯛ ꯆꯥꯕ, ꯏꯁꯨꯛ ꯁꯨꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝꯁꯦ ꯌꯧꯔꯕꯅꯤꯅ ꯃꯅꯨꯡꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ꯫ ꯎꯃꯪ ꯑꯁꯤꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯎ ꯑꯗꯨꯅ ꯍꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ꯫
ꯅꯨꯃꯤꯠꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯐꯪꯅꯅꯕ ꯍꯣꯠꯅꯁꯤꯀꯣ. ꯃꯈꯣꯏꯁꯤꯡꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯄꯨꯟꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯣ ꯇꯟꯖꯥ ꯑꯗꯨꯗ ꯎꯔꯛ ꯋꯥꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯎꯔꯝꯃꯤ. ꯎ ꯃꯔꯨꯝꯁꯤꯗ ꯊꯩꯖꯤꯟꯗꯨꯅ ꯂꯣꯛꯈ꯭ꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ. ꯀꯅꯥ ꯂꯥꯛꯑꯒꯦ? ꯀꯅꯥ ꯂꯥꯛꯑꯒꯕꯨ ꯎꯃꯪ ꯑꯁꯤꯗ ꯂꯣꯠꯀꯗꯣꯏꯅꯣ? ꯅꯪꯁꯤꯗꯤꯕꯀꯣ. ꯎꯗꯨꯝ ꯊꯤꯌꯨꯁꯦ. ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯇꯨꯡ ꯊꯪꯗꯨꯅ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛꯇꯨ ꯎꯔꯤ ꯑꯃꯅ ꯆꯦꯠꯅ ꯌꯦꯠꯁꯤꯟꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ. ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯇꯥꯔꯗꯨꯅ ꯃꯇꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯏ. ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯇ ꯉꯥꯏꯍꯧꯔꯝꯃꯤ. ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯏ. ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯃꯔꯤꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ. ꯎꯅꯤꯡꯊꯧ ꯎ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯅꯤꯡꯊꯧ ꯎꯅ ꯆꯒꯨꯡꯅꯅ ꯍꯧꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ. ꯎ ꯑꯗꯨꯕꯨ ꯎꯕꯗ ꯍꯦꯛ ꯌꯥꯟꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯎ ꯑꯗꯨꯕꯨ ꯑꯃꯨꯔꯛ ꯌꯥꯟꯕꯗ ꯎꯖꯥꯎꯗꯨ ꯃꯊꯟꯇ ꯇꯦꯛꯊꯔꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯗꯝ ꯍꯥꯏꯗꯔꯛꯏ. ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯎ ꯑꯗꯨꯅ ꯅꯟꯗꯨꯅ ꯁꯤꯔꯝꯃꯤ. ꯃꯐꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯉꯥꯟꯕ ꯈꯛꯇ ꯉꯥꯏꯍꯧꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ. ꯇꯟꯖꯥ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯂꯧꯔꯛꯏ. ꯅꯈꯨꯠꯇ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯗꯣ ꯊꯨꯅ ꯂꯧꯊꯣꯛꯎ. ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ. ꯋꯥꯐꯝ ꯑꯁꯤꯗ ꯄꯣꯏꯔꯩ ꯉꯥꯟꯕꯅ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ. ꯖꯟꯇ꯭ꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯥꯏ ꯇꯤꯟ ꯊꯦꯡꯅꯗꯅꯕ ꯑꯣꯛꯅꯗꯅꯕ ꯍꯥꯏꯗꯨꯅ ꯁꯤꯕꯤꯔꯛꯈꯤꯕꯅꯤ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯪꯕ ꯉꯝꯂꯝꯗꯦ. ꯄꯣꯏꯔꯩ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ. ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯄꯨꯝꯕꯕꯨ ꯍꯥꯠꯄꯗꯤ? ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ. ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕ ꯊꯋꯥꯏꯅꯤ. ꯃꯤ ꯆꯥꯕ ꯍꯤꯡꯆꯥꯕꯤꯅꯤ. ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ. ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ. ꯍꯥꯏꯌꯣ. ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯈꯤꯕꯅꯣ? ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯌꯣ. ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯇꯝꯗꯣ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥꯒ ꯑꯩꯍꯥꯛꯀ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤ. ꯃꯇꯝꯗꯨꯗ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯍꯥꯠꯈꯤ. ꯑꯗꯨꯒ ꯑꯩꯕꯨꯅ ꯎ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ. ꯑꯩꯍꯥꯛ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤ. ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯔꯥꯛꯄ ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯂꯧꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨꯁꯨ ꯁꯣꯏꯗꯅ ꯂꯧꯔꯒꯅꯤ. ꯐꯠꯇꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐꯕ ꯀꯌా ꯑꯃꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ. ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯁꯨ ꯑꯐꯕ ꯀꯨꯝꯍꯩ ꯑꯃꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯅꯅꯕ ꯎ ꯌꯥꯟꯕ ꯂꯥꯛꯄꯅꯤ. ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯂꯒ ꯅꯪꯅ ꯑꯃꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯔꯤ. ꯃꯁꯤꯕꯨ ꯅꯪꯒꯤ ꯑꯄꯦꯟꯕꯔꯥ? ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯟꯈ꯭ꯔꯣ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ. ꯑꯩꯗꯤ ꯎ ꯌꯥꯟꯕ ꯂꯥꯛꯄꯅꯤ. ꯎ ꯌꯥꯟꯗꯅ ꯀꯔꯝꯅ ꯑꯃꯨꯛ ꯍꯟꯈꯤꯒꯅꯤ? ꯅꯍꯥꯛꯅ ꯊꯟꯇꯅ ꯎ ꯑꯁꯤ ꯌꯥꯜꯂꯒ ꯀꯔꯝꯅ ꯄꯨꯗꯨꯅ ꯍꯟꯒꯅꯤ? ꯎ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯧꯕ ꯑꯆꯧꯕ ꯑꯋꯥꯡꯕ ꯎ ꯑꯃꯅ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯜꯂꯨ. ꯁꯣꯏꯗꯅ ꯑꯐꯕ ꯑꯣꯏꯒꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯄꯣꯏꯔꯩ ꯉꯥꯟꯕꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯝꯃꯤ. ꯄꯣꯏꯔꯩ ꯉꯥꯟꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯤꯗꯨꯅ ꯅꯤꯡꯊꯧꯗ ꯈꯪꯍꯜꯂꯝꯃꯤ. ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯑꯣ ꯃꯇꯝꯗꯣ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯈꯣꯏꯒ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯗ ꯑꯩꯒꯤ ꯏꯄꯥꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯍꯥꯠꯈꯤꯕꯗꯣ ꯃꯗꯨ ꯑꯣꯏꯔꯦꯀꯣ. ꯃꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯑꯩꯒꯤ ꯂꯩꯄꯥꯛꯀꯤ ꯃꯤꯑꯣꯏꯕꯨꯁꯨ ꯍꯥꯠꯂꯕ. ꯏꯄꯨ ꯂꯥꯛꯄꯁꯨ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯐꯔꯦ ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯡ ꯇꯥꯟꯅꯒꯗꯕ ꯅꯨꯃꯤꯠꯁꯨ ꯈꯔꯅꯤꯗ ꯉꯥꯏꯔꯦ. ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯕ ꯎꯅ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯤ ꯁꯥꯔꯁꯤ. ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯏꯄꯨ ꯂꯥꯛꯄꯅ ꯊꯧꯁꯤꯟꯗꯨꯅ ꯍꯤ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯤ ꯁꯥꯍꯜꯂꯝꯃꯤ. हि अदुबु साबा लोइरदुना फजना इरा थौनिजदुना थमलम्मि। हौजिक्ति हियांग तानबा नुमित्तु यौरदुना अतै अतोप्पा लैबाकसिंगा मागी मागी हि पुथोकनदुना हि लमजेल तानरम्मि। मदुदा मपु माना चानबिरदुना थवान थाबा निंगथौगी हिना लमजेल थोइखिरम्मि।